ꯄꯥꯜꯂꯤꯕ ꯆꯔꯣꯛ ꯃꯦꯂꯥꯗ ꯍꯣꯏ ꯑꯗꯨ ꯍꯥꯏꯔꯒ ꯆꯔꯣꯛ ꯃꯦꯂꯥ ꯍꯧꯔꯦ ꯀꯩꯅꯣ ꯆꯔꯣꯛ ꯃꯦꯂꯥ ꯅꯍꯥꯟꯅꯦ ꯑꯩꯈꯣꯏ ꯂꯝꯗꯅꯦ ꯀꯩꯅꯣ ꯇꯧꯔ ꯂꯩꯔꯝꯃꯦ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯔꯥ ꯍꯥꯏꯔ ꯈꯪꯉꯨꯔꯦ ꯑꯩ ꯌꯦꯡꯗ꯭ꯔꯤꯌꯦ ꯃꯃꯥꯡ ꯎꯗ꯭ꯔꯤꯌꯦ ꯀꯤꯖꯩꯌꯦ ꯑꯗꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯒꯣꯖꯥꯔꯤꯌꯥꯗ ꯇꯧꯋꯦꯅ ꯃꯦꯂꯥ ꯈꯛꯇꯅꯦ ꯆꯠꯂꯁꯨ ꯑꯦꯒ ꯔꯣꯜ ꯆꯥꯔꯒ ꯍꯜꯂꯛꯑꯦ ꯑꯗꯨꯅꯦ ꯇꯜꯂꯦ ꯌꯦꯡꯅꯤꯡꯗꯦ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯀꯅꯥꯝꯇ ꯂꯩꯇꯦ ꯌꯨꯇ꯭ꯌꯨꯕꯇ ꯂꯥꯏꯚ ꯊꯥꯏꯅꯦꯕ ꯅꯍꯥꯟꯗꯒꯤ ꯌꯥꯗꯕ ꯁꯤ ꯌꯥꯔꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯃꯗꯤ ꯂꯥꯛꯑꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯥꯝꯗꯕꯩꯔ ꯈꯪꯗꯦ ꯀꯅꯥꯅꯣ ꯌꯦꯡꯉꯤꯁꯤ ꯈꯪꯗꯦ ꯀꯅꯥꯅꯣ ꯂꯥꯛꯏꯁꯦ ꯍꯥꯏ ꯁꯥꯏꯈꯣꯝ ꯅꯤꯡꯊꯦꯝ ꯍꯥꯏ ꯍꯦꯜꯂꯣ ꯈꯪꯅꯤꯉꯣ ꯍꯦꯜꯂꯣ ꯉꯁꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯩꯒꯤ ꯁꯤ ꯆꯦꯅꯦꯜꯁꯤꯗ ꯍꯥꯏꯕꯗꯤ ꯇꯈꯦꯜ ꯅꯤꯉꯣꯜꯒꯤ ꯆꯦꯅꯦꯜꯗ ꯂꯥꯏꯚ ꯂꯥꯛꯆꯕꯅꯦ ꯑꯗꯨ ꯑꯗꯨꯝ ꯕꯣꯔꯤꯡꯗ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤꯁꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯩꯕ ꯑꯗꯨꯅ ꯀꯦꯔꯒ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯣ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯋꯥꯠꯂꯤ ꯍꯥꯏꯅ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯇꯧꯕꯅꯤ ꯀꯅꯥꯁꯨ ꯑꯦꯛꯇꯤꯚ ꯂꯩꯇ ꯃꯥꯜꯂꯦ ꯀ꯭ꯂꯤꯌꯥꯔ ꯂꯥꯛꯄ꯭ꯔꯥ ꯈꯪꯗꯦ ꯁꯥꯎꯟꯁꯦ ꯑꯩꯁꯦ ꯇꯩꯁꯜꯂꯕ ꯈꯪꯗꯦ ꯉꯔꯥꯡꯅꯦ ꯑꯩꯈꯣꯏꯔꯣꯝꯗ ꯕꯁꯟꯇꯔꯥꯁ ꯆꯠꯈꯤꯕꯗꯣ ꯑꯗꯨꯗꯤ ꯑꯗꯨꯗꯣ ꯀꯩꯅꯣ ꯀꯣꯃꯣꯜꯄꯨꯔꯒꯤ ꯑꯣꯖꯥ ꯑꯃꯅ ꯇꯥꯛꯄꯤꯔꯤꯅꯤ ꯕꯤꯁꯅꯨꯄꯨꯔꯥꯟꯗ ꯃꯩꯇꯩꯅꯤ ꯑꯗꯨꯒ ꯃꯔꯣꯜꯗꯣ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯒꯤ ꯕ꯭ꯔꯤꯟꯗꯥ ꯆꯪꯕꯒꯤ ꯃꯇꯥꯡꯗꯣ ꯈꯔ ꯑꯩꯈꯣꯏ ꯀꯥꯂꯤꯁꯥꯒꯤ ꯑꯗꯨꯒꯤ ꯀꯩꯅꯣ ꯂꯥꯛꯄ ꯐꯖꯗꯤ ꯐꯖꯩꯗꯨꯒ ꯀꯨꯏꯅ ꯌꯦꯡꯉꯛꯇꯦꯗ ꯔꯤꯁꯤꯀꯥꯁꯤꯡꯉ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯍꯥꯏꯔꯤꯕ ꯃꯤꯁꯦ ꯈꯜꯂꯛꯀꯦ ꯃꯌꯥꯝꯗ ꯔꯤꯁꯤꯀꯥ ꯁꯤꯡꯍ ꯍꯦꯜꯂꯣ ꯍꯥꯏꯔꯤꯕ ꯃꯤꯁꯦ ꯈꯜꯂꯛꯀꯦ ꯇꯨ ꯁꯤ ꯂꯩꯌꯦ ꯑꯩ ꯍꯧꯖꯤꯛ ꯑꯒꯔꯇꯂꯥꯗ ꯂꯩꯕꯅꯦ ꯑꯒꯔꯇꯂꯥ ꯑꯗꯨꯒ ꯃꯌꯥꯝꯗ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯍꯜꯂꯛꯀꯦ ꯀꯕꯗꯤꯒꯤ ꯃꯣꯏ ꯇꯣꯔꯅꯥꯃꯦꯟ ꯑꯣꯏꯕꯅꯤ ꯀꯕꯗꯤꯒꯤ ꯃꯅꯤꯄꯨꯔꯗꯩꯁꯨ ꯂꯥꯛꯏ ꯊꯥꯞꯅꯗꯗꯤ ꯎꯗ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯋꯥꯠꯂꯤꯅꯦ ꯍꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯊꯃꯣꯏꯗꯗꯤ ꯃꯤꯆꯥꯟꯅꯅ ꯉꯝꯗ꯭ꯔꯁꯨ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛꯀ ꯐꯣꯠꯂꯤꯗꯨꯅ ꯐꯣꯠꯂꯤꯗꯣ ꯀꯩꯒꯤꯅꯣꯕ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯀꯅꯥꯝꯇ ꯌꯦꯡꯕꯤꯗꯕ ꯇꯨ ꯑꯩꯒꯤꯅꯦ ꯅꯪꯒꯤ ꯆꯥꯎꯗꯥꯏꯅꯦ ꯇꯨ ꯑꯩꯒꯤꯅꯦ ꯅꯪꯒꯤꯗꯨꯒꯅꯦ ꯑꯩꯒꯤ ꯕꯦꯛꯇꯒꯤꯅꯤ ꯁꯤꯒ ꯍꯥꯞꯆꯤꯜꯂꯛꯏꯗꯣ ꯑꯗꯨꯒꯨꯝꯕ ꯑꯣꯏꯗꯕꯗꯣ ꯇꯧꯔꯛꯀꯅꯣꯕ ꯃꯌꯥꯏ ꯇꯥꯗ꯭ꯔꯦ ꯃꯟꯖꯨꯂꯤꯀꯥ ꯆꯟ 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 मेरी प्यारी थी ꯃꯌꯥꯝ ꯑꯃꯨꯛꯇ ꯂꯥꯏꯚ ꯂꯥꯛꯄꯁꯦ ꯑꯗꯨꯅ ꯂꯥꯏꯚꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯛꯑꯒ ꯀꯩ ꯅꯨꯃꯤꯠ ꯂꯥꯛꯑꯒ ꯐꯒꯅꯤ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ
ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨ ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯣꯟꯅ ꯌꯦꯡꯕ ꯊꯣꯛꯂꯕꯁꯨ ꯃꯤ ꯑꯃꯗꯤ ꯌꯦꯡꯉꯦ ꯀꯅꯥꯅꯣ ꯈꯪꯗꯦ ꯑꯗꯣ ꯌꯥꯔꯤꯕ ꯌꯥꯗꯤꯕ ꯈꯪꯗꯦ ꯑꯩ ꯂꯥꯏꯐꯁꯤꯅ ꯃꯤꯅꯤꯠ 5 ꯇꯥꯅꯤꯡꯗꯕ ꯑꯦ ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯇꯜꯂꯤꯕꯣ ꯉꯁꯥꯏ ꯒꯣꯄꯤꯁꯤꯡꯒꯤ ꯊꯃꯣꯏ ꯍꯨꯕ ꯁꯥꯝ ꯔꯥꯙꯤꯀꯥꯒꯤ ꯊꯋꯥꯏꯅꯤ ꯅꯪꯗꯤ ꯁꯥꯝ ꯇꯨꯗꯨ ꯁꯨꯃꯥꯏ ꯊꯤꯜꯂꯣ ꯅꯪꯗꯤ ꯁꯥꯝ ꯇꯔꯗꯨꯝ ꯒꯣꯄꯤꯁꯤꯡꯒꯤ ꯊꯃꯣꯏ ꯍꯨꯕ ꯁꯥꯝ ꯍꯥ ꯀꯥꯏꯅꯣ ꯇꯜꯂꯤꯕꯣ ꯀꯅꯥꯅ ꯀꯩꯅꯣ ꯇꯧꯕꯗꯨꯅꯣ ꯒꯣꯄꯤ ꯃꯌꯥꯝ ꯀꯦꯅꯔꯤ ꯔꯥꯙꯥ ꯃꯌꯥꯝ ꯀꯦꯅꯔꯤ ꯔꯥꯙꯥꯁꯨ ꯂꯥꯛꯇ꯭ꯔꯤ ꯀ꯭ꯔꯤꯁꯅꯁꯨ ꯂꯥꯛꯇ꯭ꯔꯤ ꯔꯥꯙꯥꯒ ꯀ꯭ꯔꯤꯁꯅꯒ ꯇꯞ ꯇꯞꯅ ꯀꯦꯅꯔꯒ ꯂꯥꯛ ꯀꯦꯊꯔꯒ ꯇꯜꯂꯦ ꯃꯔꯣꯜꯗꯨꯅ ꯃꯐꯝꯁꯦ ꯃꯌꯥꯝ ꯆꯥꯎꯋꯦ ꯃꯤ ꯂꯩꯇꯦ ꯀꯅꯥꯝꯇ ꯇꯜꯂꯦ ꯂꯥꯏꯚ ꯊꯥꯒꯗꯕ ꯃꯌꯥꯝ ꯀꯣꯟꯅ ꯌꯦꯡꯕ ꯊꯣꯛꯂꯕꯁꯨ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯍꯥꯏꯕꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯏꯚ ꯂꯥꯛꯑꯒ ꯍꯥꯏꯕꯗꯤ ꯉꯁꯤꯅ ꯐꯥꯔꯁ ꯑꯣꯏꯗꯣꯏꯅꯦ ꯑꯩꯅ ꯂꯥꯏꯚ ꯂꯥꯛꯏꯁꯦ ꯅꯍꯥꯟꯗꯒꯤ ꯂꯥꯛꯄꯗꯣ ꯑꯩꯁꯨ ꯅꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯐꯥꯔꯁ ꯇꯥꯏꯝ ꯑꯩꯅ G20ꯒꯤ ꯔꯦꯁ ꯆꯠꯄ ꯀꯥꯟꯗ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯍꯥꯏꯕꯗꯤ ꯇ꯭ꯔꯥꯏ ꯇꯧꯕꯅꯦꯕ ꯑꯗꯨꯗ ꯌꯥꯗꯦ 24 hours later ꯑꯗꯨꯝ ꯍꯥꯏ ꯂꯩꯕ ꯑꯗꯨꯒ ꯉꯔꯥꯡꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯣ ꯉꯁꯤ ꯂꯥꯛꯀꯦꯅ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅ ꯂꯥꯛꯄꯅꯦ ꯑꯗꯣ ꯃꯌꯥꯝ ꯀꯅꯥꯁꯨ ꯑꯦꯛꯇꯤꯚ ꯂꯩꯇꯕ ꯃꯥꯜꯂꯦ So guys, ꯇꯥꯇꯥ ꯕꯥꯏ ꯕꯥꯏ ꯆꯠꯂꯒꯦ ꯑꯩ ꯂꯥꯏꯚꯇꯒꯤ ꯊꯣꯛꯑꯒꯦ ꯇꯥꯇꯥ